Oi mèo, ꯑꯩ ꯉꯁꯤ ꯑꯩꯅ ꯑꯣꯏꯅ ꯆꯥꯔꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯍꯥꯏꯗꯤ ꯃꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯃꯥꯗꯣ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯆꯥꯔꯅꯦꯕ ꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯗꯩ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯁꯂꯥꯗꯀ ꯀꯩꯅꯣꯒ ꯈꯥꯃꯦꯟ ꯃꯦꯠꯄꯒ ꯆꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯦꯔꯥꯃꯦꯁ ꯆꯥꯏꯌꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯄꯨꯄꯨ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯕ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯁꯂꯥꯗ ꯑꯣꯏꯅ ꯁꯂꯥꯗ ꯂꯥꯛꯑꯦ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯗꯤ ꯌꯦꯟ ꯆꯥꯎ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯃꯥꯗꯤ ꯌꯦꯟ ꯆꯥꯗꯦꯕ ꯑꯗꯣ ꯃꯃꯥꯗꯨꯗꯤ ꯌꯦꯟ ꯆꯥꯕ ꯆꯥꯗ꯭ꯔꯕꯅꯤನ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯑꯩꯅ ꯑꯣꯏꯅ ꯌꯦꯟꯗꯣ ꯑꯩꯅ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅꯅꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯕꯦꯠ ꯀꯣꯃꯦꯟ ꯇꯧꯔꯛꯄ ꯑꯃ ꯑꯅꯤ ꯁꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯇꯧꯕꯤꯔꯛꯀꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯍꯩꯇꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯤ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛ ꯍꯩꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯩꯇꯕꯗꯣ ꯑꯩꯅ ꯈꯔ ꯇꯝꯃꯒ ꯑꯗꯨꯗꯩ ꯃꯤꯅ ꯀꯣꯃꯦꯟꯗ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯒ ꯃꯤꯅ ꯇꯥꯛꯄꯤꯔ ꯈꯣꯠꯄꯤꯔꯒ ꯑꯗꯨꯒ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯩꯗꯣꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟꯗꯣ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯌꯥꯝ ꯍꯩꯇꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯈꯣꯠꯇꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯍꯩꯖꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯁꯤꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡꯒ ꯆꯥꯕ ꯍꯩꯅꯗꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔ ꯍꯥꯏꯗꯤ ꯇꯟꯒ ꯈꯣꯠꯂ ꯆꯥꯕ ꯍꯥꯎꯋꯦ ꯂꯥꯡꯕꯅ ꯑꯩꯈꯣꯏ ꯅꯝꯕ ꯑꯣꯏꯁꯤꯡꯁꯦ
Một sáng đi ra. Sabana karen so lagte. Mayam ai chabado loire ado aisiga loisalage mayam hadi mayamna ai channel se nungaibiragadi like and subscribe tobiramu aduga hadi mayamna support tobiramu ai channel se share loisanjarage.